Kuki gi lupne haijaba tungan Kuki Alliance for Nampi Awakening Movement haiba loinana Young Kuki haiba social media thadorakpa warol singda tentakna memna thamjagi Kuki gi territory da sangakani haikiba folks da Akanba wufam thambaga loinana warning tawrakre Atopa paw madana sangmai police na kuanba khurkhul singjang pokpi leiba maitai gi farm ama ngarang numidang wairam maina tumna sakreba paw musmyam da tentakna thamjari Manipur top channel ki maikay digi maruibi ipausing miyamna thamjari hanmada kanglai pa ki mairagi editorial miyamna thamjari Manipuri sing lamza sara oide miyoi lising hungphugen relief camp da awaba khangdunu leidi haibisi MLA singna khangadabani tha kungani thoirom suroglaba Manipur thukli lan si miyangi mihur oidi bai khoigi MLA singna ama toina punsinuna apunbegi thauna pangaladu utuna lan si lusinna bo khona bagamdri Delhi gi lusing singna su lan si lusinna bo lophom thokpa thaudang du sapsana lobidri Manipur masa sing warning laga wazo sining laga sijo haibaromda laithopaga samanari aduna aikoge lengaglo noiribe MLA sing ama toina punsinun imalai bak Manipur kanana bo lophom thokpa thaudang du logodabni Manipur thukli lan asina maram oiduna masagi mayum maikai Kuki narcotic singna tumna mai thabi khibadigi housing relief camp sangjupam lauduna miyoi lising khumpu hena laidi habasi aikogi MLA singna khangadabani masi punama si kauthulaga Khonnabaromda Chief Minister Oiningbagi Michang Khonnabaromda aigi haibaduna mang tharaga miyamgi haibaduna tungda thamlaga thabak tawbasinadi afaba khak oiroi habasi aikogi MLA singna khangpam thui Relief camp da awaba khangduna leiriba sidi MLA singi amadi asaw sangsingi loinana lewaki khamdong yaitongba singi masa masu amadi makhogi mama masa loinabi yaudi haiduna ningaidana leithoklabra haibisi miyamgi wahang oiribani karigina hozu phawba Manipur thukli lana si MLA singa lusin mangamdribasi masina takpadi mathibong pandaba mareibak nungsidaba loinana makhoiba mikhalgi matamna bot piduna miyamgi mihur oihaliba leibak miyamba masak khangdi amadi nungsidi haibadu takpa natra adunadi haujuk MLA oina lairibasing asi mathangi mikhalda mirep oina songthorakpa matamda kari oigani haibadu haujuktigi hauna nasana sana khangjinbam thui miyangi mihur oiribe MLA sing masing sapsana leina miyangi oiba lenga ama sema ngamdaba haibasi loirabani masina takpani miyangi mihur oiribe MLA singna MLA oiba haibisi karino haibadu mamutana khangjadi haibadu takpani Manipur gi oiriba phiba masida center gi lusingba singna sananing mamongna sanabu yagani maduna Manipur PR thamjinge intimated suspension thamjingi haiduna thamjilaga lebak miyambo awaba pibani masi punama kogan gi hairabadi miyangi mihur oiribe MLA singi makutta lei haibisi khangadabani karigino haujuk pawa BJP gi MLA sing ama toina punsingduna lusingba ama khanba ngamdribano masi nakhoi masel phamunaduna leibadegi natra nakhoi na phamunaringaida leibak miyamdi khangen pham yobug samanari tungi yumurul oi hogodori bai khoigi na harol singsu kangkhong sai ba haibatu leiri oiri tasingna leiba mapi mapa leitraba lamza saragi leibak haibadu samanari punama simiyagi mihut oiribe MLA nakhoi leina nakhoigi namangda thokwanbra natra maram aduna MLA sing amato oina punsingadabani aduga anawbo lusingba makhanduna Manipur anawbo lenga amal henduna ingtapa Manipur ama oinaba lawpham thokpa thaudang adu lawba ngamgadabani loinana housing relief camp da miyoi lising khumfuena milu pirang kangna awaba punsi maril ama lairi haiba khangadabani loinana makhoibu masa gi mayumda hanjinanduna laita aba punsi amada lehanabagi lawpham thokpa thaudang adu MLA singna lawba ngamgadabani haiba kanglai pa ki mairagi editorial myam special content moina myam na hana thamjari Priyas NEET Biology Sangai Pro NTA NEET UG Biology Admission Hausari Class 10 Thakraba Mahiroi Singi Damakta Tha Marigi Foundation Course Amadi Class 12 Thakraba Mahiroi Singi Damakta Lakliba NTA NEET UG 2026 ki Tha Nipan ki target course pizari Hairiba class ngasi matik sani experience lairaba faculty singna takpigani akoina pizariba khudong chaba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facilities pizari March ki tang 2 namadi April ki tang 3 dagi class mathang sin haujaragani thuna lakpiduna mingsan biu akupa modor gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoigi contact number 7005534385 natraga 7005376151 pau phobiro amaromdana moirang hairiba lamdam si mamang da leiba am oina leirambani santi
Kege Moirang Kanglai Kanbaluk ki Mari Subumapok Kumon Thoramasi Moirang Wat number 1 da Patlau Laikai Modern Fish Market Laiba Lubasi Office the Pangtokri. Tauramadu Moirang Esik Emele Tongam Santi, Salai Kanbaluki Chairman Laisombam Gopal, Kege Moirang Kanglai Kanbaluki President Moirang Sa Gauro Maiti, Moirang Municipal Council Gis EOM Inawi, Ibudo Tangzung Moirang Pamnai Serap, Lotion Gi Pukrambam, Ingu Pilem, Mangilal Singmun Atoba Mitung Lensing Oina Saruyaki. Tauramadu Lubasigi, Asoba Taudang Kaya Loramba Lakidrava, Luploy Tariki Mapam the Hika Leka Tamduna Ikaikam Nabut Kiamadi, Mini Amatumina left an Awaba Pondoki. Tauramadu Moirang Esiki Mele Tongam Santinai, Moirang Haribulam the Masima Mang the Lebama Oina Lera Medubu, Lebamagi, Saksa Yutax Satnabikia Lazy. Hauzikti Yaman among Shilaki, Asiguma Inadas Yokanava Hotnarapada, Ayet Pa upon the Pirak Pukuding, Kege Moirang Kanglirul Kanbalumna, Tengna Biumadi, Moirangi Asumba Puari, Mangdana Bohona Biu, Haikinasu, Paus, the Makatan Fontorakli. Atopa Paumana. Question League with the Sienavasing Manipur Prevention of Malpractice Eki Makada Subsava Serak Pangani Secretary Education is. Question League with the Sienava Ozani Fari. Question League when Magamari Lana Paravasing the Manipur Prevention of Malpractice in High School Living Certificate and Higher Secondary Examination Act 2024 Gimakada, Sapsaba Ser Panganganina, Secretary Education is Naurem Pravina Fogokri. Secretary at Pangtupa Pogim, the Secretary Education is Naurem Prabinai. Hausi Sataripa Board Amari Council and lower class the Namadity of exams in the Mahiroin and Nungairo the Taudo Amoina, social media, and a question or pass level activity. Question League Oibigi Tawongasi Board Council Amadi Langang Haxin Lawi. Question League Oi Haibigi Pau Hek Pangoga Cybercrime Unit report P do not ticket Pigi Tabak Shatano Laki. Lloyd in a Sienna Cas Pocket Pigi Tabak Satari. February Kungamanga, the Board of Secondary Education Manipur Boshan Loba, Class 10 exam ki social science subject ki question paper WhatsApp group Amada viral Oraki. Hiramasigamari Ladana Cybercrime Police ki ASP the report Kudak Tauki, Taudo also the Sienna when you have a Mueni, Pagapanki, Paraba Mueni Magziel Yokri, Atopamada, Mars the Council and lower class tip exam ki physics subject ki question paper Ayupung, Mapangamini Kuntraga Nipanda, WhatsApp group da viral Oraki. Kudak the cybercrime gi SP the Wokat ki. Taudo also the Sienna when you have a Mueni Pagapangamni, Pagalaba Muesingasi, the Manipur Prevention of Malpractice in High School Living Certificate Higher Secondary Examination Act 2024 gi Makada Matik Saba Serak Pina Bohonakani. Harib Egasigi section Taragamari the Yauri Basi, Mi Ama examination the Nataba Pambai Shizunabigi, Pabatarabadi, Sahi Manga Padok Tagani, Habi Yauri, Sail Oin a Laktara, Pine Tian Binus Yauri, Sienari Wissing Pangpam Toko Serak Soid and a Pangana Balanga ki Makiti Kan Honari, Asiguma Tagos Situnga Muhana Toktanaba, Marina Puna Magna Honamina Senasu Apple Doki, Mana Makatana High, Question League Oikiba subsection exam Hanba, Handaba Marina Board Amadi Council the exam committees and give me Pamna Lepani Loinana. League over the scenery exam center since Omohana exam center Pigadara Habasu, committees in the Lepanianisu, Paus the Makatana Fondorakli, Amarumdana, question League when the scene of Ozani Fareri. Kosiam the Loba Higher Secondary exam gi ngarang pangtukiba physics subject ki question paper League Oikraba cybercrime police ki sauna mai pakpa muina, Taudo Odu Siena Bani Haiba. AOC Amayauna Ozani Forgat Pamcri, Sienari Ozani Maktabalda Liva, Paradise English School Gi Ozangaktan Hedi, Lorena Ashimakshu, Examasugi Center Ovenhedi, Parab Ozani Dri, School Asimaki Vice Principal Nihava, Tabal District Nepra Company Makalekai Digi, Mibam Sunil Se Kuntragum de Apopo M Ibom Samasum, Assistant Teacher Oiva, Ningombam. Zagadi Se Kuntragum de Apopo N Bidiasor, Tabal Okram the Ginadi, Makoeni Manunda. Maibam Sunil ne exam center sigi AOC oibani adugi mathakta masagi yumda lanai oiba mahiroi singi hostel amasu salaiduna leibani exam sigi question paper leak oibigi matangna Council of Higher Secondary Education Manipurna cybercrime police the wakalaba matung thigatuna makhoi ani fokat pamkibani question leak ohenba sil sienaba mioi sing makhatana phana bo honari haina cybercrime police ki SP ningombam Johnson fongdorakli Wapamasi second MR Liba cybercrime police station the Pangtokiva Paumission Unava Mada Fongdokibani. ASP Namakata Fongdorapada, Bosium Loba examination, question leak oibigis naring sarang naring seleksida, Kosium Gamukli Ohelapa level TV. Kudakta Kosiumna, question leak oibigi matana Manipur police ki cybercrime unit complex
complaint thangalakibani mairoi singi khalaga athuba matamna thabak paikhatuna hariba miyoi si ngarang numidang phaba ngamkibani makata na susiana basing miyoi sing phana ba kana hotnari aki mana makata na hakibada mairoi sing yengduna asiguma thawong si makata na thoktana ba honasi makata na mari lena ba authority singna akan masaksin thorang lakhotuna makata ba exam sing ingna singna pangthok minasi haina su apel tokhi Lushilakpuina topa paukrina Zuntana mobe lauksinana bulandarak pada kareni forcing akan mong nakaknakri Myanmar ki khathang Sunny State ki Pekon Township ki manungsana lariba mobe town bu kareni Nationality Defense ki NDF na lauksinduna lariba do Myanmar Zuntana handokna ba honarak pada nakalani ki marakta akan mong da numai kapnakri hari Kareni State border lariba miyoi singa duna fongdorak pigi matungina KNDF amasu Myanmar junta gi marak akan mamong na numay kamnariba do junta na mobe town ayuk amuhana laushin begini makoy na makatara do na junta na ehena forcing laikorot phawdu na tuwan may kay digi mobe town tamna sangsilaki marasida junta gi light infantry battalion 422 na artillery season na town na do bomb kya kapsinki Mamangi December KNDF na lauksin leramba town do tholak liba no bayang sina maphamadu leramba miyoi lising kya mayum thadok tuna sena khibadegi maphamadu miyoi amat laibigi phibam moire laitabagi phibam moire zonta gi artillery strike sing adu na February tha khakta da misam manga hakhi aduda nupi amasum angang yawbuduna tana atopa taraga mathuya mana ka hena asu opanangki maphamadu laiba yum laisang school amasum clinic kya su etek aduna thuga khena ngasi KNDF ki maikadigi fongdorakli hari haukiba tha sida laiko pasong amadi bolaki township sing da juntaga KNDF ki lanmi sing khothonaki adubu khwaidigi hena khothoknari badudi moibe tawni KNDF na makata na fongdorak pada juntagi maikada masing yamlaba asiana kya yauki makoi gi maikadigi su rebel khra sibanangki mara asida juntagi maikadigi lanmi tare sende toraki badubudi ningthi na yengshin bidana thamli aduga atop nipana mana makoi gi laifum unit sing adu thadoktuna CN ki bani haina makata rakli moibe town si loiko gi kunung amasum san state ki khathang ba town gi marakta leiba mafum mani loinana Napito town ki kilometer sani rom nongpok rom salaga lairi bani hainisu paus na makata na sufungdorakli aduga tentang na sum na mayam na thamjaramge hausiku ina di mayam paus matang sa lusinjarage masum makata ba no update mayam punang ngamina sena channel sigi makede gisu mayam gi mafam na makata na thamjari makata ba no update mayam punang ngamina si